Hi ma'am Ramruchari, ma'am Samu Lansare video Amaga, ma'am Agi small business half hare, Kure Torokpa, Ado ma'am Kambira, Kambira so I say video saying Kambiro, Ado ma'am Silere, a small business Anoba Uzamne, Computer later, Adoga Agi photo print Kata we have a cost miner, Towe, ma'am later go, Ado Simu later order Lakane, Simu later go. ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯁꯦꯝꯅꯤꯡꯉꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯁꯨꯃꯥꯏꯅꯅꯦ ꯌꯦꯡꯉꯣꯗꯣ ꯃꯥꯃꯥꯅꯤꯀꯣ ꯑꯁꯥꯝꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯦꯝꯅꯤꯡꯉꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯍꯥꯟꯕꯗ ꯐꯣꯇꯣꯁꯦ ꯂꯧꯊꯣꯛꯑꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯂꯦꯃꯤꯅꯦꯁꯟ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯀꯣꯚꯔꯁꯦ ꯍꯥꯞꯀꯗꯣꯏꯅꯤꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯌꯥꯝ ꯂꯣꯡꯁꯨ ꯌꯥꯝ ꯊꯨꯡꯉꯤꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯩꯅꯣ ꯑꯗꯨ ꯑꯁꯨꯃꯥꯏꯅꯒꯤꯁꯨ ꯁꯦꯝꯃꯦ ꯑꯁꯤꯁꯤꯅ ꯃꯣꯕꯥꯏꯜꯒꯤ ꯃꯅꯤꯡꯗ ꯍꯥꯞꯄ ꯌꯥꯏ ꯑꯗꯨꯒ ꯃꯅꯤ ꯄꯔꯁꯇ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯤ ꯆꯦꯟ ꯀꯣ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯍꯥꯞꯅꯕ ꯆꯥꯕꯤ ꯍꯥꯞꯅꯕ ꯑꯗꯨꯁꯨ ꯌꯥꯏꯀꯣ ꯌꯥꯝ ꯁꯤ ꯂꯩꯔꯦ ꯁꯤꯅꯤ ꯑꯣꯔꯗꯔꯒꯤ ꯂꯥꯛꯄ ꯉꯥꯛꯇꯅꯤꯀꯣ ꯑꯗꯣ ꯁꯦꯝꯅꯤꯡ